ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯩꯒ꯭ꯌꯥ ꯅꯨꯡꯁꯤꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯣꯅꯤꯀꯥ ꯃꯥꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯈꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯦꯞꯂꯥꯎ ꯂꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯤ꯫ ꯄꯨꯔꯅꯤꯃꯥ! ꯑꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯄꯨꯔꯅꯤꯃꯥ! ꯅꯪꯕꯨ ꯀꯥꯏ ꯂꯩꯒꯦꯅꯦꯍꯦ? ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯀꯣ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯤꯗ ꯁ꯭ꯋꯥꯏ ꯃꯥꯡꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯅ꯫ ꯑꯩꯗꯤꯅꯦ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯉꯥꯡꯂꯤꯀꯥꯟ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯕꯣꯛ ꯁꯈꯤ, ꯏꯆꯦ ꯄꯨꯔꯅꯤꯃꯥꯗꯣ ꯇꯨ ꯃꯅꯤꯡꯒꯤ ꯑꯩꯒ꯭ꯌꯥ ꯆꯥꯎꯊꯣꯛꯍꯩꯗꯅꯦ ꯀꯥꯡꯁꯤ ꯈꯤꯡꯗꯣꯏꯒꯤ ꯇꯧꯍꯧꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯉꯥꯡ ꯑꯗꯨꯁꯨ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯁꯈꯤꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯀꯣ, ꯏꯃꯨꯡꯒꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗꯕ ꯃꯈꯩ ꯇꯣꯛꯊꯣꯛꯑꯦ ꯍꯥꯏꯔꯒ ꯀꯥꯡꯁꯤ ꯈꯤꯡꯕ ꯆꯠꯈ꯭ꯔꯤꯕ ꯑꯁꯤ ꯁꯩꯇ ꯑꯋꯣꯏꯕ ꯑꯩꯗꯤꯅꯦ ꯃꯄꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈ꯭ꯔꯅꯤꯗ꯫ ꯃꯄꯥ ꯐꯪꯉꯤ, ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯁꯤꯗ ꯑꯣꯟꯊꯣꯛꯅ ꯈꯥꯏꯈ꯭ꯔꯕ ꯃꯁꯤꯗꯩꯁꯤꯗ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯔꯣꯟ ꯑꯃ ꯀꯥꯡꯁꯤ ꯈꯤꯡꯐꯝꯗ ꯉꯥꯎꯗꯅ ꯂꯩꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯖꯩ꯫ ꯇꯟꯖꯥ ꯑꯁꯤꯗꯅꯤ ꯄꯥꯊꯧ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯉꯥꯍꯧ ꯆꯪꯂꯛꯂꯤꯕꯗꯣ꯫ ꯁꯈꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯎꯕꯗ ꯈꯖꯤꯛꯇꯤ ꯈꯧꯇꯛ ꯆꯥꯖꯩ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯂꯩꯇꯦ ꯍꯥꯏꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯏꯁꯧ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯩ꯫ ꯍꯥꯏ ꯁꯈꯤ, ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯝꯂꯕꯁꯤ ꯐꯥꯎꯕꯗ ꯂꯥꯏ ꯊꯥꯎꯃꯩꯒ ꯊꯥꯟꯗꯕ ꯃꯈꯩ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡ ꯊꯤꯟꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯁꯤꯕꯣ? ꯅꯆꯥꯅꯨꯄꯤꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯗꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ꯭ꯔꯥ? ꯆꯠꯇꯤꯌꯦ ꯃꯣꯏ ꯃꯄꯥ, ꯑꯩꯅ ꯃꯅꯤꯡꯒꯤ ꯏꯟꯁꯥꯡ ꯌꯣꯟꯕꯤ ꯊꯔꯣꯗꯒꯤ ꯌꯦꯟꯗꯦꯝ ꯃꯄꯨꯟ ꯑꯃꯇꯪ ꯂꯩꯔꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯥꯡꯒꯣꯜꯁꯤꯗ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯐꯩ, ꯃꯥꯅ ꯂꯥꯛꯆꯔꯁꯅꯤ, ꯃꯝꯁꯤꯜꯂꯛꯑꯦ, ꯂꯥꯏ ꯊꯥꯎꯃꯩꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯊꯥꯅꯅꯕ ꯇꯧ꯫ ꯁꯈꯤ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯐꯅ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯐꯤꯖꯤꯟ ꯆꯤꯡꯈꯠꯇꯨꯅ ꯃꯈꯨꯠ ꯑꯗꯨꯗ ꯃꯩꯀꯨꯞꯀꯤ ꯙꯨꯞ ꯈꯔ ꯃꯩ ꯆꯨꯔꯗꯨꯅ ꯄꯨꯊꯣꯛꯇꯨꯅ ꯊꯣꯉꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗꯒꯤ ꯏꯃꯨꯡꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯃꯔꯦꯟ ꯐꯥꯎꯕ ꯃꯩꯔꯥ ꯑꯗꯨꯁꯨ ꯂꯥꯡꯂꯤ꯫ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯀ꯭ꯔꯨꯞꯀꯤ ꯃꯅꯝ ꯑꯗꯨꯅ ꯍꯦꯟꯅ ꯏꯃꯨꯡ ꯑꯗꯨꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯄꯒꯨꯝꯅ ꯇꯧꯔꯤ꯫ ꯃꯁꯤ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯗꯨ ꯍꯟꯕꯤꯔꯛꯄ ꯅꯠꯇꯦ꯫ ꯁꯈꯤ ꯃꯊꯃꯣꯏ ꯑꯗꯨꯗ ꯏꯄꯥꯗꯤ ꯄꯥꯈꯠꯆꯩ, ꯑꯗꯨꯕꯨ ꯃꯄꯥꯜ ꯊꯣꯛꯅꯗꯤ ꯎꯠꯊꯣꯛꯂꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯤ꯫ ꯄꯥꯊꯧꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯥꯏ, ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯍꯜꯂꯛꯇ꯭ꯔꯤꯌꯦ꯫ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯃꯤꯒ ꯆꯤꯜꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯍꯥꯏ, ꯅꯪꯁꯨꯅꯦ, ꯅꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯗꯣ ꯊꯦꯡꯅ ꯃꯝꯅ ꯄꯥꯈꯣꯟ ꯊꯥꯒꯅꯨ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯃꯊꯥꯏ꯫ ꯅꯪꯅꯦ ꯍꯅꯨꯊꯪꯁꯤꯗ ꯆꯩꯅꯝ ꯅꯝꯃꯤꯀꯣ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯄꯨꯔꯅꯤꯃꯥ ꯏꯈꯠ ꯈꯠꯆꯤꯟꯅꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ! ꯍꯣꯏ ꯏꯃꯥꯎ! ꯍꯩ, ꯄꯪꯀꯧ ꯀꯧꯒꯅꯨ, ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯤꯀꯣ, ꯏꯈꯠ ꯈꯠꯆꯤꯟꯅꯒꯅꯨ, ꯑꯩ ꯆꯥꯛꯈꯨꯝꯗ ꯂꯩ, ꯇꯨꯃꯤꯟꯅ ꯆꯪꯉꯛꯎ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯉꯥꯡꯂꯛꯄꯗꯨꯗ ꯄꯨꯔꯅꯤꯃꯥ ꯇꯨꯃꯤꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯥꯊꯧ ꯃꯆꯥꯕꯨ ꯎꯕꯗ, ꯍꯥꯏ, ꯅꯪꯕꯨ ꯌꯦꯟꯗꯦꯝ ꯂꯩꯕ ꯆꯠꯈꯤ ꯍꯥꯏ, ꯌꯦꯟꯗꯦꯝꯗꯤ ꯀꯗꯥꯏꯅꯣ, ꯂꯩꯔꯛꯇ꯭ꯔꯕꯣ? ꯕꯥꯕꯥ, ꯄꯣꯠꯐꯝ ꯐꯝꯕꯤ ꯁꯨꯅꯕ ꯍꯪꯉꯛꯑꯕꯅꯤ, ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥ ꯍꯩꯅ ꯁꯤꯡꯅ ꯈꯨꯝꯂꯛꯏ꯫ ꯁꯈꯤ ꯃꯃꯤꯠ ꯄꯩꯔꯞꯅ ꯌꯦꯡꯂꯛꯏ꯫ ꯍꯥꯏ, ꯌꯥꯔꯦ, ꯅꯪꯉꯣꯟꯗ ꯄꯥꯈꯣꯟ ꯑꯃ ꯊꯥꯕꯗ ꯉꯁꯤ ꯐꯥꯎꯕ ꯑꯣꯏꯗ꯭ꯔꯕꯅꯤ꯫ ꯇꯨꯃꯤꯟꯅꯅꯦ ꯑꯩꯅ ꯁꯦꯝꯃꯤꯕ ꯏꯟꯁꯥꯡꯁꯦ ꯁꯦꯝꯃꯨ꯫ ꯌꯦꯟꯗꯦꯝꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯋꯥꯏ ꯑꯁꯥꯡꯕꯤꯒ ꯑꯂꯨꯒ ꯇꯧꯔꯒ ꯊꯣꯡꯉꯒꯦ꯫ ꯃꯣꯏ ꯄꯥꯕꯣ, ꯉꯁꯤꯒꯤꯗꯤ ꯌꯥꯅꯅꯕ ꯇꯧꯁꯤꯜꯂꯁꯤ꯫ ꯍꯣꯏ, ꯐꯔꯦ, ꯅꯣꯡꯃꯒꯤ ꯄꯥꯡꯅꯅꯕ ꯍꯥꯏꯕꯗꯨ ꯅꯃꯥꯅ ꯆꯥ ꯊꯣꯡꯍꯧꯔꯣꯀꯣ, ꯑꯩ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛꯇ ꯍꯆꯤꯠ ꯂꯥꯡꯉꯨꯈꯤꯒꯦ, ꯆꯥꯛ ꯂꯣꯏꯔꯒ ꯍꯦꯛ ꯄꯥꯎ ꯄꯤꯔꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯊꯧꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯍꯩ, ꯅꯪ ꯀꯥꯏ ꯆꯠꯂꯨꯏ? ꯅꯪꯁꯦ ꯏꯃꯥꯅ ꯉꯥꯡꯕꯁꯦ ꯈꯖꯤꯛꯇꯪ ꯇꯥꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯏꯃꯥ, ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯁꯨꯝ ꯉꯥꯡꯉꯤ ꯑꯩ ꯍꯦꯛ ꯎꯕꯒ꯫ ꯍꯩ, ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯍꯥꯏꯕꯁꯦ ꯑꯩ ꯂꯣꯏ ꯈꯪꯉꯤ꯫ ꯅꯄꯥ ꯑꯁꯤꯅ ꯃꯩꯇꯩ ꯂꯥꯏꯅꯤꯡꯗ ꯂꯨꯞꯄꯤ, ꯅꯪꯅ ꯁꯣꯝꯗ ꯑꯩꯒ꯭ꯌꯥ ꯆꯥꯎꯊꯣꯏ ꯇꯥꯟꯅꯗꯨꯅ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅꯅꯤ, ꯅꯃꯥ ꯑꯩꯗꯤꯅꯦ ꯄꯦꯜꯂꯦ,
Nakhoi napa nachagi maraktane leijaningdre. Ima, ta chauthoi aina nushirure. Pabagi wagi wangmada macha aina thabak tawbagi wabudi nate. Adubu ai ngamdre ima. Hai, ai khangde ko napagi sakta magni ai di talida tasengna. Ima, kanglen su kuidre. Handakti kang jingba yawge ko. Ai khangde ko napaga haina jau. Oiroi dabada irang sagat kanu. Sak se prap loiselo. Napa chak lami hairani. Ai di khangde ko ima. Ima nabi thoinu hoi. Tharik hoina haina grabani. Maningi pata tharo thambal thamjet hiklaga thamjet maru singdo pareng lengaga siraga aikhoi kang jingba yawsena haina grabani. Hai, ai khangde ko ai di khangde haisini. Sumna angang ama leisabi ama oina yawo adudi nade. Nangdi lai khurumbagi namada ai gya chauthoi oina lummaga laikre. Hai, haibi de haisini. Nangne mangoda laikila kiba yapote. Hek laikraba napana na punsigi laukhatpiba kai. Hena dum inthorakani ko kidaba tawjanu. Purnima sauning na mamito mapi ira hafe chenduna tumina thokre. Mamana chak chasi haiba phawu Purnima chatkhitre. Aduki matik manungkan bi oirakpani. Purnima mahaksi aduna tumina magi phamungda kakhatuna tumduna wakhal khanduna laikre. Purnima wakhalda mathanta khanbada natte. Ta chauthoi nangse aina angang oirikandagi adum khanjarakpani. Adubu laining khetnarubana ningjaruba asase kairadra. Asi haiduna mitlu adudagi pirangsu marik chentharai. Ngasidi Purnima wakhaladu aduki matik nungaitrabani. Chap mane asomdasu chauthoi Purnima bu khanjadaba natte. Adubu laining khetnarubana nupa thokna pangal leina nupi magi maphamda haizaba ngamdabani. Thamoi anigi maichak asi kanana su ubidrabasu nongdol thakta thorakliba taying bathaja mahaknadi pakhang leisa anigi thamoi gi ningamdaba paudam adum tari. Asumna ahingi matam asisu loikre ayukenda anganba masek mangatana taruba aphaba ayingba numit amasu lagre. Purnima ngana hogatuna mama ngaida ayuki korohanba ipagi thabak thorom khudingmak loisinduna mama mapana hogalaktringaida mata thoinugi mayum tamna lakram. Purnimana Thoinu tabro. Thoinu mapandagi mi kauba aduda tumduna lairamba adu mikap khangthok thoktuna mapanda chenthorei. Kana kaidorage? Ha, kaidorage ba Purnima? Aina ne thawai se inu nungai tina lakpani. Nangna mo swaida lanjao ma thoandori. Kaidorage haise? Hema, namit na nagadu ipompomi nangbu kapuraba. Kapure. Thawai nungai mandabagi ngarang se khara kapkhre. Kappaga ne kaim khana roi bema. Nushibado phange hairadine khara suna maidu kallo hekta haizelo. Nupa ma su khalamadi kamai tawba. Ngamda tawrini pabagi mawong magne aigya chauthoi aibu nushiraba hekta male. Adubu amuksu magi ahong manaiba wakhalsida ai tasengna khanpham khangdri. Tasengna wari thoinu. Asi haiduna mamitagi mapi ira chelap tawrai. Thoinu matagi mawong aduda tasengna nungaitre kuirabani makoina. Pungkak chaurukpa adwaidagini matana chauthoibu khanjarakpa pumnamak asi makoi mata marinadi ikhangda khangnabani thoinu thoibi likla amadi Purnima. Khul lekai asida phawba makoi mari asibu hainaribani. Thoinuna yarise kemta khaluranu yumda chatlo horene nungdindo akhoi singju chanaraga ani duga yawraga punna khanarase aduga kari tawsige haibado phajana khanarase ba chalo imana ngairamani nang chalo. Ayung anta asida nupi nang amane ngawrabra kanum tawre ko. Purnima kaimta hairamdabida tuminna chatkre. Masi nupi sibu ngawdoraba kanum tawre. Ta jautoisune othokna khangman khidraba haibaduni. Adubu aigi wakhalnadi iya dese laining khetnabagi khulle kaiga oire. Aduna kangthokna daba sumale. Adubu itagi mawong sidi othokna sunungai khidre. Kanade chingan biani do sigumba kansida wakhalo singyam thokpani. Thoinu asi khalladuna imungda prap changkre. Sakina hai
Nang ama ayuk sida kaida mangoino. Lagi kangsi khinguribra. Ichase khitang gyan tarabra haina khanbani. Hekta onthorakpada taramde. Purnima karisu khumningbo phaudre. Mamana nganglibudu tumina imunglomda changkre. As aidi pendorida. Mapa macha anigi marakta leibaside. Khonga se sangna tingthoga kapningbadu hek yawida. Pathau tunglomdagi Karino ni nupi nangbo ayuk angan basida porok sondana. Khonga thindana kapningi hairidubo. Kari taurage. Ho kaisu taude. Aikhoine kaimta taude. Asi haiduna saki makhud oma sawa tauduna maninglomda changkre. Pathau magi nupiga mana rudre tumina ayuki korohanba adu khurumjaduna ayuk simagi sinta pangthoknaba haiduna sem sakre. Purnima tablap changlai. Hai nang gai chalwe nang se icha oirabasu chingnadaba ngamdre ya su yarabidaba thabaktuda ichagi sibu nuksibada yamna lukkibagi mawongni ne ha tawnu namana pa aikhoina haibe indaba macha aduna ne kaidongnungda afaba oidabani ko simadi khangjilu nang aina ne icha ningol ama khaktani haidana ke thok mokthokna yokpasida nang ko haibide haisini napa asina khajiktang samin phangkhibada nang yumsida kayam kuina leikini nasana wakhal muna khaluko aduga khongdo thangu Purnima tumina mapi ira chenna leiba natana karisu upai leitre pukning su waraure nupa oiba mahaksu asuk yauna machin lumbra nupa ama oina nungsi haibetang pongkok pirambada nungsi khongpam asi pangal leina lepkadabani adubu nupi mahak khaktana nungsiba oidabra Asimaksu khandaba nate Purnima mahakna adubu mataroi singa wari watai tauduna ngahakti awaba kauzabani. Asomdana kamdauri kang matam oirakpana chauthoi masamag khun thangnaba sing amadi magi khulgi thaudok wathok thoklakpa matamda chakhum chatpa maramna ngaihak nupi magi wakhal kaurubasu ahing matam laklabada choktharaba hakchang asina ngahak awa pothajarakpa matamdade hongdokpa ngamdraba Magi nungsiba asi amuk hek mayek sengna lana khangbani. Kayam kuina bu pakhang laisa ani asina lotuna thamluni taibang mapu magi kumhaina karibu tamlakpa. Madu haibadu taibang miyoiba aikhoina di karisu khangba nate karisu uba nate. Nungsinaba haiba asidadi thamoi sengnabu nungsinarabadi makhoigi mari thugairiba mi adu phawbada pap punaribani. Asigumna Marak asida Purnima amati chauthoigi maraktadi laining khetnarubana maram oiduna nungshirabasu chinbar wangma lanwa ngamkhidabani nungthalgi matamni mata maridu punna phaminaduna singju chari Purnima nachin sumdu magalayadi oiraroi bema nangne yagire yaroira kairoira nungbu nungshirabadi sarekta haidawni yabu yaraktrabasu yabu yarabasu animak chapmane Haidokraga yarakta sidane matam khare kairasu kona tapna mayeng tarakpani awabasu kaurakpani aduga phongdoktana thamoido omchaknaraga thambasidine toina kapkalisi aikhoisu mateng pangani handaki kangse sidadi ta chauthoigi mafamda soidana phongdokadabani haigumadana thoibi nangna haido amaromdu sufai Purnima mana haise phatro Purnima mangakta maknomi Tharona Adugane Kangi numitki numidangdo chauthoi khogi mandopta chalile haibani saru se khoisu Aidi akhoi pabane yarakadaba mande khangadi ai inam se talaga tokani Ho nushibado phangningabadi chai charsu khara khango lakpagi budi lao akhoida chak chase hairaga ai nanga dum ko bolake aduga sauraga loiri Yayi thoibina haise Purnima Asumna mata sing aduna hairiba wa adu Purnima munna tasalli wakhalda sukhalli kang yaudriba phawba yumdagi mapan thoktana leirake haina khankhre numit madi khamba ko bangamda chatkibani ingengi taruk ni panba kangsu hayeng khaktamak ngairakne Purnima yamnadi khatningmani adubu mapaki bana mahakari sutawbudi ngamjade makhutta araiba paisa kara paiduna mata thoibigi mayum tamna laklami Purnima Thoibi Ho Thoibi
ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯊꯣꯏꯕꯤ ꯊꯣꯔꯛꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯄꯨꯔꯅꯤꯃꯥ ꯅꯪ ꯂꯥꯛꯄꯕꯣ? ꯄꯨꯔꯅꯤꯃꯥ ꯁꯦꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯇꯥ ꯊꯣꯏꯕꯤꯗ ꯄꯤꯔꯛꯏ꯫ ꯁꯦ ꯏꯇꯥ, ꯅꯣꯏꯅ ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯂꯩꯕꯗ ꯑꯩꯒꯤꯁꯨꯅꯦ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯅꯤ꯫ ꯑꯩꯅ ꯄꯤꯔꯤꯕ ꯁꯦꯜꯁꯤꯅ ꯊꯝꯆꯦꯠ ꯂꯩꯔꯛꯑꯣ, ꯑꯗꯨꯒ ꯊꯝꯆꯦꯠ ꯄꯔꯦꯡ ꯂꯦꯡꯁꯤ, ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯀꯠꯅꯕ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯇꯃꯨꯅ ꯍꯥꯏ ꯄꯨꯔꯅꯤꯃꯥ, ꯅꯪꯕꯨ ꯅꯄꯥ ꯄꯥꯊꯧꯅ ꯉꯥꯡꯉꯣꯏꯗ꯭ꯔꯣ? ꯅꯄꯥꯗꯤꯅꯦ ꯃꯍꯧꯁꯥꯗꯒꯤ ꯒꯧꯔ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯔꯛꯇꯕꯅꯤ, ꯑꯣꯟꯁꯤꯟ ꯈꯠꯅꯕꯅꯤ꯫ ꯑꯗꯨꯒ ꯃꯆꯥ ꯅꯪꯅꯗꯤ ꯂꯥꯏꯅꯤꯡ ꯑꯅꯤꯃꯛꯄꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯤ꯫ ꯍꯣꯏ, ꯅꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯔꯣꯝꯗꯕꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯨꯝꯃꯤ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯔꯦꯝꯕꯤ ꯁꯤꯗꯕꯤ ꯑꯅꯤꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔꯅꯤ, ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤ ꯅꯄꯥꯕꯨꯡꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯑꯗꯨꯃꯛ ꯌꯥꯎꯗ꯭ꯔꯕꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯈꯪꯂꯒꯗꯤ ꯃꯆꯤꯡ ꯐꯠꯇꯕ ꯅꯄꯥꯒꯤ ꯆꯩ ꯆꯥꯔꯒ ꯇꯣꯛꯀꯅꯤꯀꯣ꯫ ꯏꯅꯦ, ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯏꯁꯣꯔꯗ ꯀꯠꯅꯤꯡꯕ ꯍꯦꯟꯃꯟꯕꯅ ꯑꯩꯅ ꯄꯥꯕ ꯏꯃꯥ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯑꯔꯩꯕ ꯁꯦꯜꯁꯦ ꯊꯤꯜꯂꯛꯏꯕꯅꯤ꯫ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦꯗ, ꯏꯅꯦ ꯈꯣꯏꯅ ꯀꯠꯄꯗꯨꯗ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯈꯔ ꯍꯥꯞꯄꯤꯌꯣ ꯍꯥꯏꯅ ꯂꯥꯛꯄꯅꯦ꯫ ꯍꯣꯏ ꯏꯅꯦ, ꯍꯥꯞꯄꯤꯔꯒꯦ꯫ ꯍꯣꯔꯦꯟꯅꯦ ꯅꯪꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯦꯛ ꯂꯥꯛꯎ꯫ ꯅꯃꯥꯅ ꯍꯪꯉꯒꯅꯅꯦ ꯑꯩꯅ ꯑꯣꯏꯅ ꯀꯧꯕꯒꯤꯅꯦꯅ ꯍꯥꯏꯌꯨꯀꯣ꯫ ꯍꯣꯏ ꯏꯅꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯊꯣꯏꯕꯤ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯑꯩ ꯂꯩꯍꯧꯔꯦꯀꯣ꯫ ꯄꯨꯔꯅꯤꯃꯥꯁꯨ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯈꯔ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯁꯈꯤ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯍꯥꯏ, ꯅꯪ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯀꯩꯅꯣ ꯏꯃꯥ, ꯉꯁꯤꯁꯦ ꯀꯥꯡꯅꯤ, ꯏꯇꯥ ꯊꯣꯏꯕꯤ ꯍꯣꯏꯒ ꯄꯨꯟꯅ ꯀꯥꯡ ꯆꯤꯡꯕ ꯌꯥꯎꯔꯨꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯍꯥꯏ, ꯆꯠꯄ ꯌꯥꯔꯣꯏ, ꯅꯄꯥꯅ ꯌꯥꯔꯛꯑꯣꯏ꯫ ꯎꯔꯒꯅꯦ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯅꯕ ꯊꯕꯛꯇꯨ ꯁꯤꯜꯂꯛꯀꯅꯨ꯫ ꯏꯃꯥ, ꯏꯁꯣꯔꯒꯤ ꯏꯁꯣꯔ ꯆꯞ ꯃꯥꯟꯅꯕꯅꯤ, ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯁꯨꯛꯌꯥꯝꯅ… ꯍꯩ, ꯑꯩ ꯈꯪꯗꯦꯀꯣ꯫ ꯅꯪꯅ ꯑꯩꯅ ꯉꯥꯡꯕ ꯇꯥꯗꯕ ꯃꯈꯩ ꯆꯠꯂꯕ, ꯅꯄꯥꯅ ꯉꯥꯡꯉꯛꯄ ꯀꯥꯟꯗꯅꯦ ꯆꯨꯝꯅ ꯉꯥꯡꯕꯤꯔꯛꯑꯗꯤ ꯐꯩ꯫ ꯍꯦꯛ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯂꯕ ꯅꯪ ꯏꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ꯫ ꯄꯨꯔꯅꯤꯃꯥ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯃꯥꯕꯨ ꯌꯦꯡꯖꯩ꯫ ꯏꯃꯥ, ꯅꯪꯁꯦ ꯅꯨꯄꯤꯅꯤꯀꯣ, ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯆꯥ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤ ꯈꯪꯕꯤꯗꯦꯀꯣ꯫ ꯑꯩ ꯋꯥꯔꯧꯏ ꯇꯁꯦꯡꯅ꯫ ꯐꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯤꯡꯂꯨꯕ ꯀꯧꯕꯅꯤꯅ ꯄꯨꯔꯅꯤꯃꯥ ꯆꯠꯇꯗꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯇꯥ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯇꯥꯃꯣ ꯄꯨꯔꯅꯤꯃꯥ ꯎꯕ ꯑꯗꯨꯗ ꯄꯨꯔꯅꯤꯃꯥ, ꯅꯪꯕꯨ ꯅꯈꯣꯏ ꯄꯥꯕ ꯂꯩꯍꯧꯗ꯭ꯔꯣ? ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯏꯁꯤꯕꯣ? ꯏꯅꯦ, ꯄꯥꯕꯗꯤ ꯂꯩꯍꯧꯗꯤꯌꯦ, ꯏꯃꯥꯕꯨꯗꯤ ꯈꯪꯍꯧꯏ꯫ ꯅꯃꯥꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕ꯭ꯔꯣ? ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯏꯒꯤ ꯂꯣꯏꯔꯒ ꯅꯌꯨꯝꯗ ꯍꯟꯕꯗ ꯅꯪꯕꯨ ꯑꯃꯨꯛ ꯀꯝꯗꯧꯗꯧꯔꯤ? ꯈꯪꯗ꯭ꯔꯦꯗ, ꯃꯤꯑꯣꯏꯕ ꯑꯩꯈꯣই ꯃꯁꯦꯜ ꯐꯥꯎꯕꯗ ꯂꯥꯏꯅꯤꯡ ꯈꯦꯠꯅꯩ ꯍꯥꯏꯗꯅ ꯑꯁꯨꯛ ꯊꯤꯅ ꯈꯥꯏꯗꯣꯛꯅꯔꯕ ꯑꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯅꯤꯡꯖꯔꯤꯕ ꯏꯁꯣꯔ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯜꯂꯤ, ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅꯔꯕꯗꯤ ꯌꯥꯕ ꯅꯠꯇꯕ ꯖꯥꯠꯅ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯏꯅꯦ, ꯅꯪꯁꯦ ꯑꯩꯒꯤ ꯏꯃꯥꯒ ꯑꯣꯏꯖꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯦ, ꯉꯁꯤꯗꯤ ꯅꯆꯥꯅ ꯏꯀꯥꯏ ꯈꯪꯒꯣꯏꯕ ꯊꯥꯗꯣꯛꯂꯒ ꯁꯦꯡꯅ ꯍꯥꯏꯒꯦ, ꯑꯩꯒꯤ ꯑꯆꯥꯎꯊꯣꯏꯗ ꯂꯩꯒꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯈꯟꯖꯔꯛꯄ ꯅꯤꯡꯖꯔꯛꯄꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯔꯦ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩ ꯏꯇꯥ ꯂꯥꯏꯗꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗꯒꯤ ꯅꯆꯥ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯊꯦꯡꯅꯕ ꯈꯨꯜꯒꯤ ꯄꯥꯈꯪꯅ ꯐꯥꯎꯕꯗ ꯅꯆꯥ ꯑꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯍꯟꯗꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤꯗ ꯄꯨꯔꯅꯤꯃꯥ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯇꯝ ꯀꯨꯏꯅ ꯐꯨꯝꯗꯨꯅ ꯊꯝꯂꯛꯄ ꯑꯋꯥꯕ ꯑꯁꯤ ꯍꯥꯏꯗꯣꯛꯈꯤꯕ ꯑꯁꯤꯗ ꯃꯁꯥꯗ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯦ꯫ ꯇꯥꯃꯣꯅ ꯌꯥꯔꯦ, ꯏꯅꯦ ꯂꯣꯏꯅ ꯈꯪꯉꯤ꯫ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯤꯀꯥꯟꯗꯅꯦ ꯂꯥꯏꯒꯤ ꯀꯥꯡꯁꯤ ꯈꯤꯡꯕ ꯍꯧꯈ꯭ꯔꯦ꯫ ꯁꯠ ꯂꯣꯏꯁꯤꯜꯂꯛꯎ, ꯑꯗꯨꯒꯅꯦ ꯂꯥꯏꯒꯤ ꯑꯃꯨꯛꯇ ꯁꯟꯙ꯭ꯌꯥ ꯌꯧꯗ꯭ꯔꯤꯉꯩꯗꯅꯦ ꯀꯠꯍꯧꯔꯁꯤ꯫ ꯊꯣꯏꯕꯤꯅ ꯏꯃꯥ, ꯍꯣꯔꯦꯟꯗꯤ ꯏꯇꯥ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯆꯥꯂꯤ ꯁꯥꯗꯣꯏꯅꯦ, ꯑꯗꯨꯒ ꯈꯦꯆꯤꯁꯨ ꯆꯥꯁꯦ ꯍꯥꯏꯅꯔꯤꯅꯤ꯫ ꯍꯣꯔꯦꯟ ꯃꯥꯟꯗꯣꯞꯇ ꯈꯔ ꯀꯨꯏꯅ ꯂꯩꯒꯦꯀꯣ? ꯂꯩꯌꯨ, ꯏꯆꯥꯁꯤꯗꯤ ꯀꯩꯗꯧꯔꯤꯒꯦ? ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯛꯂꯛꯄ ꯀꯨꯝꯍꯩ ꯃꯈꯜ ꯑꯃꯅꯤ꯫ ꯐꯖꯕ ꯅꯤꯡꯊꯤꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯒ ꯁꯥꯎ꯫ ꯄꯨꯔꯅꯤꯃꯥ, ꯅꯪꯁꯨ ꯅꯇꯥꯁꯤꯡꯒ ꯁꯥꯎꯀꯣ꯫ ꯂꯩꯁꯥꯔꯤꯉꯩ ꯄꯨꯟꯁꯤꯗ ꯌꯥꯎꯕ ꯌꯥꯕ ꯌꯥꯎꯈꯤꯒꯗꯕꯅꯤ꯫
ꯃꯧ ꯑꯣꯏꯔꯕꯗꯤꯅꯦ ꯄꯨꯝꯅꯃꯛ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ꯫ ꯑꯗꯣ ꯄꯨꯔꯅꯤꯃꯥ, ꯅꯪ ꯌꯨꯝꯗ ꯆꯠꯄ ꯇꯜꯂꯁꯨ ꯅꯪ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯅꯪꯒꯤ ꯐꯅꯦꯛ ꯐꯤꯗꯣ ꯑꯩ ꯄꯤꯔꯒꯦꯀꯣ꯫ ꯍꯣꯏ ꯏꯇꯥ, ꯍꯣꯔꯦꯟꯅꯦ ꯏꯅꯦ ꯍꯦꯛꯇ ꯊꯤꯟꯕꯤꯒꯦ ꯅꯪ ꯅꯊꯟꯇ ꯆꯠꯄ ꯇꯜꯂꯁꯨ꯫ ꯑꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯣ ꯃꯍꯩ ꯁꯠ ꯂꯣꯏꯁꯤꯟꯅꯗꯨꯅ ꯏꯁꯣꯔꯗ ꯀꯠꯀꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯄꯥ ꯆꯥꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯥꯡꯕ ꯂꯣꯏꯔꯗꯨꯅ ꯃꯥꯟꯗꯣꯞ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯒꯤ ꯀꯠꯂꯕ ꯃꯇꯨꯡꯗ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯨꯔꯅꯤꯃꯥ, ꯊꯣꯏꯕꯤ, ꯊꯔꯣ ꯑꯃꯗꯤ ꯊꯥꯖꯁꯨ ꯌꯥꯎꯔꯤ꯫ ꯆꯥꯎꯊꯣꯏ ꯃꯁꯥꯃꯛꯁꯨ ꯂꯥꯛꯂꯤꯕ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯍꯥꯏꯗꯨꯅ ꯈꯦꯆ꯭ꯔꯤ ꯑꯃꯗꯤ ꯑꯇꯩ ꯃꯊꯦꯜꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯃꯇꯥꯎꯁꯤꯡꯒ ꯍꯧꯃꯤꯟꯅꯔꯤ꯫ ꯒꯣꯔꯥꯖꯥꯎꯅ, ꯍꯥꯏ ꯂꯩꯁꯥꯕꯤ, ꯅꯈꯣꯏꯕꯨ ꯃꯔꯣꯏꯗꯨꯕꯨ ꯃꯟꯕ ꯂꯣꯏꯔꯕ꯭ꯔꯣ? ꯊꯥꯎꯁꯦ ꯁꯥꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯣꯏ ꯑꯩꯒ꯭ꯌꯥ, ꯂꯣꯏꯗꯣꯔꯦ, ꯄꯤꯔꯛꯅꯕ ꯇꯧꯔꯒꯦ꯫ ꯄꯨꯔꯅꯤꯃꯥꯗꯤ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩ꯫ ꯆꯥꯎꯊꯣꯏꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯍꯥꯏꯁꯤꯔꯥ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯄ ꯅꯠꯇꯦ꯫ ꯄꯨꯔꯅꯤꯃꯥ ꯇꯞꯂꯞꯅ ꯈꯨꯝꯂꯛꯏ, ꯏꯇꯥ, ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯇꯣꯜꯂꯤ꯫ ꯃꯥꯇꯕꯨ ꯈꯜꯂꯅꯣ ꯍꯥꯏꯕꯁꯨ ꯉꯝꯗꯦ, ꯏꯆꯤꯜꯁꯤꯅ ꯐꯣꯡꯗꯣꯛꯄꯁꯨ ꯉꯝꯗꯦ꯫ ꯅꯨꯄꯥ ꯊꯣꯛꯅ ꯃꯥꯅ ꯐꯣꯡꯗꯣꯔꯛꯄꯁꯨ ꯑꯣꯏꯗꯦ꯫ ꯏꯃꯤꯠ ꯑꯅꯤ ꯑꯁꯤꯅꯗꯤ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯑꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯏꯊꯟꯇ ꯆꯤꯡꯅꯕ ꯄꯥꯈꯠꯄ ꯐꯥꯎꯏ꯫ ꯑꯩꯅ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦ ꯇꯁꯦꯡꯅ ꯈꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ, ꯈꯪꯅ ꯎꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯁꯨꯛ ꯆꯥꯎꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯊꯟꯇ ꯊꯥꯗꯣꯛꯑꯒ ꯏꯊꯟꯇ ꯃꯥꯌꯣꯛꯅꯕꯁꯦ ꯑꯩꯁꯨ ꯃꯐꯝꯗ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯤ꯫ ꯊꯧꯅꯥ ꯂꯩꯇꯕꯤ, ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯗꯦ ꯍꯥꯏꯈꯤꯅꯤ ꯈꯟꯕꯒꯤ ꯏꯊꯟꯇꯅ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯏꯇꯥ, ꯑꯩ ꯃꯥꯕꯨꯗꯤ ꯋꯥꯔꯧꯗꯕ ꯇꯁꯦꯡꯅ ꯉꯝꯗꯦ꯫ ꯆꯥꯎꯊꯣꯏ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯆꯤꯟ ꯂꯨꯝꯕ ꯅꯨꯄꯥ ꯑꯣꯏꯔꯨꯕꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯍꯥꯏꯐꯦꯠꯇꯃꯛ ꯄꯨꯔꯅꯤꯃꯥꯗ ꯌꯦꯡꯉꯤ꯫ ꯄꯨꯔꯅꯤꯃꯥ ꯃꯍꯥꯛꯅ ꯆꯥꯎꯊꯣꯏꯕꯨ ꯈꯟꯖꯩ ꯍꯥꯏꯕꯁꯤ ꯑꯌꯥꯝꯕꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯈꯔ ꯃꯈꯩꯗꯤ ꯈꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯄꯥꯊꯧꯕꯨ ꯀꯤꯕꯅ ꯐꯣꯡꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯕꯅꯤ꯫ ꯀꯅꯥꯅꯣꯅꯦ ꯏꯆꯜ ꯄꯨꯔꯅꯤꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝ ꯈꯪꯗ꯭ꯔꯤꯁꯤꯕꯣ? ꯅꯕꯨꯡꯗ ꯍꯥꯏꯌꯨꯅꯦ, ꯅꯕꯨꯡ ꯇꯧꯒꯦ꯫ ꯕꯣꯔꯥꯖꯥꯅ ꯍꯧꯔꯤꯕ ꯈꯥꯕꯩ ꯃꯃꯥꯏ ꯍꯛꯄꯤꯁꯦ ꯁꯤꯅ ꯍꯦꯛꯇ ꯌꯥꯟꯁꯤꯟꯒꯦꯕ, ꯆꯦꯒꯞꯁꯤꯅ ꯃꯉꯛꯇꯨꯗ ꯆꯞꯄꯦ ꯍꯥꯏꯔꯒꯅꯦ ꯇꯧꯒꯦꯅꯦ ꯅꯕꯨꯡ ꯍꯦꯛꯇ꯫ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯕꯤ, ꯑꯁꯨꯛ ꯌꯥꯝꯅ ꯃꯁꯛ ꯐꯖꯕꯤ ꯏꯆꯜꯁꯤꯕꯨ ꯊꯑꯣꯏꯀꯤ ꯋꯥꯍꯜꯂꯤꯁꯦ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ? ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯋꯥꯁꯦ? ꯉꯁꯤ ꯌꯦꯡꯉꯣꯕ, ꯏꯆꯜ ꯄꯨꯔꯅꯤꯃꯥꯅ ꯕꯥꯃꯣꯟꯒꯤ ꯃꯥꯟꯗꯣꯞ ꯑꯁꯤꯗ ꯂꯩꯕꯁꯤꯗꯤ ꯕꯥꯃꯣꯟ ꯅꯨꯄꯤꯗ ꯅꯨꯄꯤ ꯃꯥꯟꯗ꯭ꯔꯣ? ꯆꯠꯂꯣ, ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯂꯩꯔꯨꯕ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯏꯆꯜꯗ ꯆꯥꯅꯕꯤ, ꯊꯧꯅꯥ ꯂꯩꯕꯤ ꯏꯆꯜꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯤꯗꯕꯨ ꯈꯪꯉꯣꯏꯅ ꯈꯪꯗ꯭ꯔꯤꯕ ꯅꯨꯄꯥꯗꯣ ꯃꯀꯣꯛꯇꯣ ꯈꯔ ꯕꯦꯔꯥ ꯂꯩꯔꯝꯃꯅꯤ꯫ ꯊꯥꯖꯅ, ꯃꯥꯅꯤ ꯇꯥ ꯒꯣꯔꯣꯕ, ꯈꯪꯉꯣꯏꯅ ꯈꯪꯗ꯭ꯔꯕꯅꯤ꯫ ꯆꯥꯎꯊꯣꯏꯅ, ꯑꯁ ꯌꯥꯔꯦ, ꯈꯗꯥꯡ ꯊꯥꯗꯔꯤꯉꯩꯗꯅꯦ ꯕꯣꯔꯥꯗꯣ ꯀꯥꯔꯤ ꯅꯪꯁꯤꯃ꯫ ꯑꯩꯒ꯭ꯌꯥ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯉꯥꯡꯉꯛꯑꯅꯤ, ꯌꯥꯔꯦꯍꯦ ꯅꯪꯁꯨ, ꯀꯤꯒꯟꯈ꯭ꯔ ꯄꯣꯠꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕꯩꯅꯣ? ꯉꯥꯏꯍꯥꯛ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯍꯣꯏ ꯌꯥꯔꯦ ꯑꯗꯣ, ꯈꯗꯥꯡꯗꯤꯕ ꯃꯩꯅꯦ ꯅꯪꯁꯦ꯫ ꯇꯥ ꯆꯥꯎꯊꯣꯏ, ꯅꯨꯄꯥ ꯃꯥꯟꯗꯕ ꯊꯕꯛꯇꯣ ꯈꯤꯠ ꯇꯧꯔꯅꯨꯀꯣ꯫ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯑꯋꯣꯏꯕ, ꯇꯥ ꯆꯥꯎꯊꯣꯏ, ꯅꯪꯁꯨ ꯄꯥꯈꯪ ꯑꯃ ꯑꯣꯏꯔꯒ ꯈꯪꯃꯟꯈꯤꯗ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯡꯁꯤ ꯏꯔꯤꯛ ꯈꯤꯛꯏꯕ ꯃꯌꯥꯝꯁꯦ ꯈꯪꯒꯦ ꯍꯥꯏꯔꯗꯤ ꯌꯥꯝ ꯈꯪꯕ ꯌꯥꯔꯦ ꯍꯥꯏꯕꯅꯤꯗ ꯑꯋꯣꯏꯕ, ꯁꯨꯈꯪ ꯍꯦꯛ ꯈꯪꯗꯦ꯫ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯊꯃꯣꯏꯁꯨ ꯄꯥꯜꯂꯤ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯈꯪꯉꯒ ꯅꯪꯅ ꯀꯩꯝꯇ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯕꯗꯧꯅ ꯂꯩꯔꯤꯗꯨꯅ ꯀꯔꯤꯒꯤ? ꯑꯩ ꯄꯨꯔꯅꯤꯃꯥ ꯏꯕꯦꯝꯃ, ꯀꯥꯟꯅꯔꯣꯏ꯫ ꯑꯁꯤꯒꯤ ꯑꯣꯏꯅꯝ ꯅꯝꯗꯕꯁꯦ ꯉꯥꯏꯔꯒꯅꯦ ꯏꯆꯜꯒꯤ ꯐꯖꯕ ꯍꯜꯂꯒ ꯈꯨꯃꯤꯠ ꯊꯣꯛꯀꯦꯗꯅꯤ꯫ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯪꯉꯣꯟꯗ ꯇꯥꯟꯅꯔꯤꯕ ꯄꯥꯈꯪ ꯃꯁꯛ ꯐꯖꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯝꯒꯅꯤ, ꯑꯗꯨꯗꯒꯤ ꯑꯃ ꯈꯟꯕꯅ ꯅꯪ ꯐꯅꯤꯀꯣ꯫ ꯑꯩꯒ꯭ꯌꯥ ꯒꯣꯔꯣ, ꯑꯁꯨꯛ ꯀꯨꯏꯅ ꯃꯤ ꯑꯃꯕꯨ ꯈꯟꯖꯔꯛꯄꯒꯤ ꯃꯍꯩ ꯑꯣꯏꯗꯣꯏꯔꯣ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕ ꯃꯩꯆꯥꯛꯁꯦ? ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯃꯤꯗꯨꯅ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕꯅꯅꯤ, ꯑꯩꯅ ꯑꯄꯪꯕꯤ ꯑꯣꯏꯔꯨꯕꯅ ꯑꯩꯇꯅ ꯋꯥꯖꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯤꯗꯣ ꯍꯥꯏꯐꯦꯠꯇꯪ ꯁꯤꯟꯊꯔꯛꯏ꯫ ꯈꯪꯗꯕ ꯅꯠꯇꯦ ꯆꯥꯎꯊꯣꯏ ꯃꯥꯅꯁꯨ, ꯄꯥꯈꯪ ꯑꯃ ꯑꯣꯏꯅ ꯃꯥꯁꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯁꯤꯗꯤ ꯀꯔꯤꯒꯤꯗꯤ ꯈꯪꯂꯣꯏ꯫ ꯑꯗꯨꯕꯨ
ꯑꯇꯤꯌꯥꯒ ꯃꯥꯂꯦꯝꯒ ꯂꯩꯅꯕ ꯑꯃꯒꯨꯝꯅ ꯎꯅꯔꯕꯁꯨ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯕ ꯑꯃꯒꯨꯝꯅ ꯑꯣꯏꯈꯤꯕꯅ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟ ꯂꯩꯈꯤꯕꯅꯤ꯫ ꯀꯔꯤꯒꯤꯗꯤ ꯃꯍꯥꯛꯁꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯣꯏꯗꯒꯦ? ꯐꯥꯎꯔꯤꯕꯅꯤ ꯊꯃꯣꯏ ꯑꯗꯨꯗ ꯏꯍꯨꯜ ꯑꯗꯨꯕꯨ ꯁꯛꯎꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯖꯟꯈꯤꯕꯒꯨꯝꯅ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯍꯥꯏꯕ ꯉꯝꯗꯕꯅꯤ꯫ ꯆꯥꯎꯊꯣꯏꯒꯤ ꯃꯄꯥ ꯁ꯭ꯌꯥꯝꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ ꯍꯥꯏ ꯒꯣꯔꯣꯖꯥꯎ, ꯅꯣꯏ ꯀꯅꯥꯝꯇ ꯊꯕꯛ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯊꯕꯛ ꯇꯧ ꯍꯥꯏꯔꯒ ꯑꯗꯨꯋꯥꯏꯗ ꯂꯤꯂꯥ ꯁꯥꯟꯅꯔꯒ ꯂꯩꯔꯕ꯭ꯔꯣ? ꯏꯕꯣ ꯅꯣꯏꯁꯤꯃꯅꯦ ꯉꯥꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯕꯛꯁꯤ ꯇꯧꯅꯗꯦꯅꯦꯀꯣ꯫ ꯃꯇꯝꯁꯤ ꯌꯥꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯅꯦꯍꯦ꯫ ꯒꯣꯔꯣꯖꯥꯎ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯣꯏꯒꯤ ꯑꯍꯟ, ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯛꯑꯒꯦ꯫ ꯍꯥꯏ ꯂꯩꯁꯥꯕꯤꯁꯥ, ꯂꯧꯔꯩꯁꯦ ꯎꯔꯦꯗꯅ ꯊꯕꯛꯁꯤꯡꯁꯦ ꯃꯆꯤ ꯑꯃꯇ ꯂꯦꯡꯗ꯭ꯔꯦ꯫ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯛꯑꯣꯀꯣ꯫ ꯊꯕꯛꯁꯤꯅꯕꯨ ꯂꯣꯏꯔꯒꯗꯤ ꯋꯥꯔꯤ ꯇꯥꯗ꯭ꯔꯤꯕ ꯑꯅꯤꯁꯦ ꯋꯥꯔꯤ ꯇꯥꯍꯟꯕ ꯌꯥꯔꯦꯀꯣ꯫ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯒꯤ ꯃꯄꯥꯅ ꯂꯥꯎꯔꯛꯂꯕꯗ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤ ꯀꯌꯥ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯗꯨꯅ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯔꯅꯤꯃꯥ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯆꯥꯎꯊꯣꯏꯕꯨ ꯋꯥꯔꯧꯗꯕ ꯅꯠꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯄꯨ ꯎꯔꯒ ꯍꯦꯟꯅ ꯊꯃꯣꯏꯗ ꯃꯩꯆꯥꯛ ꯐꯥꯎꯔꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡ ꯑꯗꯨ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯂꯥꯏꯒꯤ ꯃꯥꯟꯗꯣꯞ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯉꯝꯖꯕ ꯈꯔ ꯀꯠꯂꯝꯗꯨꯅ ꯋꯥꯍꯩ ꯈꯔꯁꯨ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯍꯥꯏꯔꯝꯗꯨꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯖ ꯄꯨꯔꯅꯤꯃꯥꯅ ꯍꯧꯒꯠꯈꯤꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯋꯥꯔꯛꯄꯒꯤ ꯊꯣꯛꯏꯕꯣꯏ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥꯅ ꯆꯠꯈꯤꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯍꯩꯃꯥ ꯄꯨꯔꯅꯤꯃꯥ, ꯀꯥꯏ ꯆꯠꯂꯤꯅꯣ? ꯈꯦꯆꯤ ꯆꯥꯈꯤꯁꯦꯅ ꯍꯥꯏꯔꯒ ꯆꯥꯂꯤꯁꯨ ꯁꯥꯁꯦ ꯍꯥꯏꯅꯔꯒ ꯅꯪ ꯆꯠꯂꯕꯣ? ꯏꯇꯥ ꯅꯣꯏ ꯆꯥꯊꯣꯛ, ꯏꯁꯥꯁꯦ ꯑꯩ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯗꯨꯅ ꯑꯩ ꯍꯜꯂꯝꯃꯒꯦ ꯇꯧꯕꯅꯦ꯫ ꯍꯣꯔꯦꯟꯗꯣ ꯈꯔ ꯐꯔꯗꯤ ꯑꯩꯁꯨ ꯆꯥꯂꯤ ꯁꯥꯕꯗꯣ ꯌꯥꯎꯕ ꯂꯥꯛꯀꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ꯫ ꯆꯥꯎꯊꯣꯏ ꯄꯨꯔꯅꯤꯃꯥꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯖꯗꯦ, ꯑꯗꯨꯕꯨ ꯎꯠꯊꯣꯛꯂꯝꯗꯦ꯫ ꯄꯥꯊꯧꯅ ꯍꯩ ꯅꯪ ꯀꯥꯏ ꯆꯠꯂꯨꯏ? ꯑꯩꯅ ꯌꯥꯗꯕ ꯊꯕꯛꯁꯤ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯈꯤꯒꯅꯤ? ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯃꯥ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯄꯨꯔꯅꯤꯃꯥ ꯁꯨꯈꯨꯝ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯈꯨꯝꯃꯣ, ꯈꯨꯝꯗꯕꯒ ꯌꯥꯔꯣꯏꯅ꯫ ꯏꯆꯥ ꯐꯠꯇꯕ ꯄꯣꯛꯎꯕꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕꯁꯦ꯫ ꯁꯣꯝꯗ ꯒꯣꯔꯣꯖꯥꯎꯅ ꯏꯕꯣ ꯅꯪꯁꯨꯅꯦ ꯍꯦꯃꯜꯂꯤ, ꯅꯪ ꯊꯃꯣꯏ ꯄꯥꯟꯗꯕꯗꯧꯅ ꯑꯩ ꯑꯣꯏꯗꯤꯅꯦ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯕ ꯑꯃ ꯂꯩꯔꯤꯁꯦ ꯃꯥꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈ꯭ꯔꯅꯤ꯫ ꯙꯔꯃꯒꯤ ꯈꯜꯂꯒ ꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯉꯝꯗꯅ ꯂꯩꯒꯗꯕꯩ ꯁꯔꯨꯛꯄꯨꯗꯤ꯫ ꯆꯥꯎꯊꯣꯏ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯥꯕ ꯈꯛꯇꯃꯛ ꯑꯣꯏꯔꯕꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ꯫ ꯀꯔꯤꯅ ꯄꯦꯟꯗꯦ ꯀꯔꯤꯅ ꯋꯥꯠꯂꯦ ꯍꯥꯏꯕꯁꯤ ꯃꯄꯥ ꯁ꯭ꯌꯥꯝꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯈꯤꯕꯅ ꯃꯥꯅꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕꯗ ꯀꯥꯡꯊꯣꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯄꯥꯊꯧꯅ ꯏꯆꯥ ꯑꯃꯈꯛ ꯄꯣꯛꯄꯁꯦ ꯃꯃꯥ ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯆꯠꯂꯒꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯏꯆꯥ ꯐꯠꯇꯕ ꯄꯣꯛꯂꯨꯕꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕꯁꯦ꯫ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯑꯩ ꯆꯣꯞꯄ ꯏꯀꯥꯏꯕꯁꯨ ꯃꯁꯤꯡ ꯍꯦꯜꯂꯛꯀꯅꯤ꯫ ꯍꯥꯏ ꯃꯃꯥ, ꯅꯆꯥ ꯁꯦꯟꯅꯗꯕꯅꯤꯅ ꯅꯪꯁꯨ ꯋꯥꯕ ꯇꯥꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅ ꯏꯄꯨ ꯍꯜꯅ ꯊꯅꯝꯕ ꯀꯥꯆꯤ ꯈꯨꯟꯒꯤ ꯏꯪꯈꯣꯜ ꯃꯆꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯔꯨꯔꯁꯤ꯫ ꯏꯆꯥ ꯐꯠꯇꯕꯅꯤꯅ ꯏꯄꯥ ꯏꯃꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯐꯝ ꯑꯁꯤꯗ ꯂꯩꯕ ꯐꯪꯂꯔꯣꯏ꯫ ꯋꯥꯍꯩꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯄꯥꯊꯧꯗꯨ ꯇꯨꯃꯤꯟꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯄꯥꯊꯧꯃꯨꯛ ꯁꯥꯎꯒꯟꯕ ꯂꯩꯇꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥ ꯃꯆꯥꯅꯨꯄꯤꯕꯨ ꯋꯥꯔꯧꯈ꯭ꯔꯦ꯫ ꯋꯥꯍꯩ ꯑꯃ ꯑꯅꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯅꯤ꯫ ꯁꯈꯤꯅ ꯅꯃꯥ ꯑꯩꯅ ꯉꯥꯡꯕ ꯋꯥꯗꯣ ꯅꯪꯅ ꯇꯥꯗꯕ ꯑꯗꯨꯅꯅꯤ ꯉꯁꯤ ꯅꯄꯥꯅ ꯅꯪꯕꯨ ꯋꯥꯔꯧꯔꯤꯕꯁꯦ꯫ ꯁꯤꯗ ꯎꯆꯨꯛ ꯌꯨꯡꯗꯨꯅ ꯌꯨꯡꯉꯒ ꯂꯩꯔꯤꯕ ꯀꯔꯤꯃꯠꯇ ꯌꯥꯗꯕ ꯅꯠꯇꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯣꯏꯗꯅ ꯆꯠꯁꯦ ꯍꯥꯏꯔꯛꯀꯅꯤ, ꯑꯗꯨꯅꯅꯦ ꯅꯐꯤ ꯅꯔꯣꯟꯗꯣ ꯀꯩ ꯀꯩꯅꯣ ꯍꯥꯞꯄ ꯌꯥꯕ ꯂꯣꯏꯁꯤꯜꯂꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯄꯦꯅꯥꯎꯗꯨ ꯁꯈꯤ ꯍꯣꯏꯗꯒꯤ ꯂꯩ ꯍꯦꯛꯄ ꯂꯥꯛꯑꯝꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯉꯥꯡꯅꯔꯤꯕ ꯋꯥ ꯑꯗꯨꯗ ꯏꯊꯛ ꯊꯛꯀꯠꯅ ꯃꯥꯟꯗꯣꯞꯂꯣꯝꯗ ꯆꯦꯜꯂꯛꯏ꯫ ꯏꯆꯦ ꯊꯥꯖ, ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯄꯦꯅꯥꯎ ꯀꯩꯗꯧꯔꯒꯦ? ꯏꯆꯦ ꯊꯥꯖ, ꯏꯆꯦ ꯄꯨꯔꯅꯤꯃꯥ ꯍꯣꯏꯗꯣ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯂꯅꯤ ꯍꯥꯏ꯫ ꯋꯥꯗꯨꯗ ꯃꯌꯥꯝꯗꯣ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯔꯛꯏ꯫ ꯀꯩꯒꯤꯅꯣ ꯄꯦꯅꯥꯎ, ꯅꯣꯏ ꯏꯆꯦ ꯄꯨꯔꯅꯤꯃꯥ ꯍꯣꯏꯗꯤ ꯈꯠꯅꯍꯧꯕ꯭ꯔꯣ? ꯃꯥꯃ ꯄꯥꯊꯧꯗꯣ ꯏꯆꯦ ꯄꯨꯔꯅꯤꯃꯥꯗ ꯌꯦꯡꯉꯒ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯋꯥ ꯉꯥꯡꯍꯧꯏ꯫ ꯏꯆꯦ ꯄꯨꯔꯅꯤꯃꯥ ꯍꯣꯏꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯥꯆꯤ ꯈꯨꯟꯗ ꯆꯠꯈ꯭ꯔꯅꯤ ꯍꯥꯏ꯫ ꯑꯩꯁꯨ ꯃꯣꯏꯗꯒꯤ
ꯂꯩ ꯍꯦꯛꯄ ꯆꯠꯂꯨꯕꯅꯤ ꯑꯗꯨꯗ ꯇꯥꯔꯛꯄꯅꯤ꯫ ꯋꯥꯍꯩ ꯑꯗꯨꯗ ꯃꯇꯥ ꯑꯍꯨꯝ ꯑꯗꯨꯗꯤ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯃꯇꯥ ꯑꯗꯨꯒꯤ ꯑꯋꯥꯕꯗꯨ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅ ꯈꯪꯕꯅꯤ꯫ ꯊꯣꯏꯅꯣ ꯂꯥꯛꯑꯣ, ꯍꯣꯔꯦꯟ ꯂꯥꯛꯑꯁꯤ, ꯄꯨꯔꯅꯤꯃꯥ ꯃꯅꯥꯛꯇ ꯑꯝꯇ ꯆꯧꯁꯤ ꯂꯥꯛꯑꯣ꯫ ꯆꯥꯎꯊꯣꯏ ꯇꯞꯂꯞꯅ, ꯊꯥꯖ ꯉꯥꯏꯈꯣ, ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯗ ꯀꯠꯂꯨꯕ ꯍꯩꯔꯣꯟ ꯑꯃ ꯊꯥꯖꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯁꯦ, ꯄꯨꯔꯅꯤꯃꯥꯗ ꯈꯔ ꯄꯤꯕꯤꯌꯨ, ꯃꯄꯣꯛꯁꯤꯃꯒꯤ ꯑꯩ ꯅꯨꯄꯥ ꯊꯣꯛꯅ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯀꯟꯕ ꯂꯥꯏꯅꯤꯡꯒꯤ ꯈꯦꯠꯅꯕ ꯂꯩꯕꯅ ꯏꯈꯣꯡ ꯑꯁꯦ ꯆꯦꯠꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯍꯩꯔꯣꯜ ꯑꯁꯤꯅ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯈꯨꯗꯝ ꯑꯃ ꯑꯣꯏꯍꯧꯔꯁꯅꯨ꯫ ꯇꯥꯆꯥꯎꯊꯣꯏ, ꯅꯪ ꯅꯨꯄꯥꯗꯤ ꯑꯣꯟꯊꯣꯛꯅ ꯊꯣꯛꯃꯟꯗꯦ꯫ ꯏꯇꯥꯅ ꯅꯪꯕꯨꯗꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯧꯔꯅꯤ꯫ ꯍꯣꯏ, ꯑꯩ ꯁꯤꯕꯨꯗꯤ ꯄꯤꯈ꯭ꯔꯒꯦ꯫ ꯐꯔꯦ ꯇꯥꯆꯥꯎꯊꯣꯏ, ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯦ꯫ ꯃꯇꯥ ꯑꯍꯨꯝ ꯑꯗꯨ ꯄꯨꯔꯅꯤꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯖꯅ, ꯏꯇꯥ, ꯍꯣꯏ ꯏꯇꯥ, ꯇꯥꯕ꯭ꯔꯣ? ꯁꯈꯤꯅ, ꯊꯥꯖ, ꯅꯈꯣꯏ ꯂꯥꯛꯂꯤꯕ꯭ꯔꯥ? ꯆꯪꯉꯣ ꯆꯪꯉꯣ, ꯅꯇꯥꯗꯣ ꯃꯥꯒꯤ ꯀꯥꯗ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯍꯧꯕꯅꯤ꯫ ꯏꯃꯥ, ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯅꯄꯨ ꯍꯥꯟꯅ ꯊꯅꯝꯕ ꯀꯥꯆꯤ ꯈꯨꯟꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯀꯩꯒꯤꯅꯣ ꯏꯃꯥ, ꯁꯤꯗ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯅꯄꯥꯅ ꯆꯠꯂꯁꯤ ꯍꯥꯏꯔꯦ, ꯏꯃꯥꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯏꯆꯥꯒꯤ ꯑꯋꯥꯕ ꯈꯪꯏ, ꯑꯗꯨꯕꯨ ꯑꯩ ꯄꯥꯡꯒꯜ ꯊꯣꯛꯅ ꯏꯆꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯏꯇꯥꯒ ꯃꯇꯝ ꯄꯨꯝꯕꯒꯤ ꯀꯥꯏꯅꯔꯅꯤꯀꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯏꯔꯥ ꯍꯥꯏꯐꯦꯠ ꯆꯦꯜꯂꯛꯏ꯫ ꯁꯈꯤꯅ, ꯍꯥꯏ ꯑꯄꯪꯕꯤ, ꯀꯔꯤꯒꯤ ꯀꯥꯏꯅꯗꯣꯏꯅꯣ? ꯅꯣꯏꯁꯨ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯏ, ꯀꯔꯤꯒꯤ ꯀꯥꯏꯅꯗꯣꯏꯅꯣꯕ? ꯍꯣꯏ ꯃꯥ, ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝꯅ ꯏꯇꯥꯒ ꯑꯩꯈꯣꯏꯒ ꯂꯥꯡꯃꯤꯟꯅꯕ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯐꯪꯉꯔꯣꯏ, ꯀꯨꯝ ꯑꯃꯒꯤ ꯑꯃꯨꯛ ꯎꯅꯕ ꯅꯠꯇꯅ꯫ ꯁꯈꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯄꯤ ꯏꯔꯥ ꯍꯥꯏꯐꯦꯠ ꯆꯦꯜꯂꯛꯏ, ꯑꯗꯨꯕꯨ ꯐꯤꯖꯤ ꯑꯗꯨꯅ ꯇꯞꯅ ꯇꯩꯊꯣꯛꯈ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯆꯪꯉꯣ ꯆꯪꯉꯣ ꯅꯈꯣꯏꯁꯨ, ꯅꯇꯥꯒ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯅꯔꯨꯔꯣ꯫ ꯄꯨꯔꯅꯤꯃꯥ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯊꯥꯖ ꯇꯞꯂꯞꯅ ꯏꯪꯅ ꯃꯦꯡꯅ ꯀꯧꯔꯛꯄꯅꯤ, ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯧꯔꯛꯄꯅꯤ꯫ ꯄꯨꯔꯅꯤꯃꯥ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯍꯤꯛ ꯍꯤꯛ ꯀꯞꯊꯣꯔꯛꯏ꯫ ꯅꯪ ꯆꯠꯂꯅꯤ ꯍꯥꯏ, ꯆꯨꯝꯕ꯭ꯔꯣ? ꯄꯨꯔꯅꯤꯃꯥ ꯃꯉꯛꯇꯃꯛ ꯅꯣꯝꯃꯤ꯫ ꯅꯪ ꯆꯠꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯑꯗꯨꯝ ꯂꯥꯞꯅꯈ꯭ꯔꯅꯤꯀꯣ, ꯑꯗꯨꯝꯁꯨ ꯈꯥꯎꯅꯈ꯭ꯔꯅꯤꯀꯣ? ꯏꯇꯥ, ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯁꯦ ꯌꯥꯝꯅ ꯈꯜꯂꯤ, ꯑꯩꯅ ꯑꯁꯨꯛ ꯋꯥꯔꯤꯁꯦ ꯃꯥꯅꯗꯤ ꯈꯪꯗꯦ꯫ ꯃꯥꯒꯤꯗꯃꯛꯅꯤ ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯐꯝ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯕ ꯐꯪꯗ꯭ꯔꯤꯕꯁꯦ꯫ ꯏꯇꯥ, ꯅꯪ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯦ꯫ ꯈꯟꯖꯤꯜꯂꯨꯔꯒ ꯀꯩꯗꯧꯔꯨꯗꯣꯏꯅꯣ? ꯄꯨꯟꯁꯤꯒꯤ ꯑꯣꯏꯔꯔꯣꯏ ꯈꯪꯂꯕꯅꯤꯅ ꯈꯣꯡꯐꯝ ꯑꯗꯣ ꯍꯟꯗꯣꯛꯑꯣ, ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯣ ꯊꯃꯣꯏꯗ ꯊꯝꯈ꯭ꯔꯣ, ꯃꯄꯥꯜ ꯊꯣꯛꯅ ꯍꯥꯏꯗꯣꯛꯑꯅꯨ꯫ ꯍꯥꯏꯔꯨꯔꯒ ꯊꯥꯕꯤꯒꯗꯕ ꯀꯅꯥꯁꯨ ꯊꯥꯕꯤꯔꯔꯣꯏꯌꯦ꯫ ꯏꯇꯥ ꯊꯥꯖꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯈꯜꯂꯒ ꯅꯪ ꯈꯛꯅꯤ ꯋꯥꯒꯗꯕ꯫ ꯏꯃꯥꯒ ꯄꯥꯕꯒꯅ ꯍꯥꯏꯕ ꯏꯜꯂꯒ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯣ꯫ ꯑꯗꯨꯕꯨ ꯏꯇꯥ, ꯑꯩꯈꯣꯏ ꯅꯪꯕꯨ ꯈꯩꯅꯒꯗꯕꯁꯦ ꯁꯤꯃꯗꯤ ꯈꯥꯡꯕ ꯌꯥꯝ ꯋꯥꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯀꯣꯟꯁꯤꯟꯃꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯦ꯫ ꯊꯥꯖꯅ, ꯐꯔꯦ ꯏꯇꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ, ꯅꯨꯃꯤꯠꯁꯨ ꯇꯥꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯍꯌꯦꯡꯗꯣ ꯅꯪꯅ ꯆꯠꯄ ꯅꯪꯅꯅꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯨꯟꯅ ꯂꯥꯛꯀꯦꯀꯣ꯫ ꯑꯗꯣ ꯁꯤ ꯑꯩ ꯉꯁꯥꯏꯈꯩ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ, ꯁꯤꯁꯦ ꯇꯥꯆꯥꯎꯊꯣꯏꯅ ꯄꯤꯔꯛꯄꯅꯦ꯫ ꯄꯨꯔꯅꯤꯃꯥ ꯇꯞꯂꯞꯅ ꯂꯧꯁꯤꯜꯂꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ, ꯑꯩ ꯊꯤꯟꯗꯣꯛꯀꯦ꯫ ꯊꯥꯖ, ꯅꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯣꯏ ꯃꯥ, ꯆꯠꯂꯒꯦ, ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯑꯦ꯫ ꯐꯔꯦ ꯐꯔꯦ, ꯌꯧꯅꯅꯕ ꯇꯧꯔꯣ꯫ ꯏꯃꯥ, ꯏꯇꯥꯁꯤꯡꯁꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯊꯤꯟꯗꯣꯛꯎꯔꯣ, ꯑꯗꯣ ꯌꯥꯝ ꯂꯥꯞꯅꯗꯤ ꯆꯠꯈꯤꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥ ꯃꯇꯥꯁꯤꯡꯕꯨ ꯊꯤꯟꯗꯣꯔꯛꯏ꯫ ꯎꯔꯦ ꯃꯈꯣꯏ ꯄꯨꯟꯅ ꯉꯁꯥꯏ ꯃꯈꯩ ꯆꯥꯎꯊꯣꯏꯅ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯂꯤꯕ ꯑꯗꯨ꯫ ꯏꯁ, ꯑꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯤꯕ? ꯆꯠꯀꯗꯕꯗꯤ ꯍꯌꯦꯡꯗ ꯉꯥꯏꯔꯀꯥꯟꯁꯤꯗ ꯅꯨꯄꯥ ꯈꯪꯇꯣꯛ ꯊꯣꯛꯅꯤꯡꯉꯩ ꯖꯥꯠꯂꯣ? ꯑꯁ, ꯌꯥꯔꯦ ꯅꯪꯁꯨ, ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯏꯕꯦꯝꯃ꯫ ꯇꯥꯆꯥꯎꯊꯣꯏ, ꯀꯩ ꯂꯩꯔꯒꯦ? ꯄꯨꯔꯅꯤꯃꯥ ꯍꯣꯏꯁꯨ ꯍꯌꯦꯡ ꯆꯠꯂꯅꯤ ꯍꯥꯏꯕꯅꯤꯅ ꯑꯩꯁꯦ ꯋꯥ ꯑꯃꯇꯪ ꯍꯥꯏꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯦ꯫ ꯑꯁꯣꯝꯒꯤ ꯊꯕꯛꯇꯤ ꯂꯣꯏꯍꯧꯔꯕ? ꯂꯣꯏꯍꯧꯔꯦ꯫ ꯂꯣꯏꯕꯗꯨꯗ ꯇꯟꯖꯥ ꯑꯃ ꯍꯥꯏꯐꯦꯠ ꯂꯧꯔꯒ ꯊꯣꯔꯛꯄꯅꯤ꯫ ꯄꯨꯔꯅꯤꯃꯥ, ꯇꯥꯆꯥꯎꯊꯣꯏꯒ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯁꯥꯟꯅꯔꯣ,
ꯑꯩꯈꯣꯏ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯨꯈꯤꯒꯦꯀꯣ꯫ ꯆꯥꯎꯊꯣꯏꯅ ꯄꯨꯔꯅꯤꯃꯥ, ꯅꯪ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯩꯁꯨ ꯅꯨꯄꯥ ꯈ꯭ꯋꯥꯏꯗꯒꯤ ꯊꯣꯛꯇꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯪꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯐꯥꯎꯕꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯍꯟꯕ ꯐꯪꯗ꯭ꯔꯤ꯫ ꯑꯗꯣ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅꯃꯛ ꯅꯪꯕꯨ ꯈꯟꯖꯕ ꯑꯣꯏꯔꯝꯂꯕꯗꯤ, ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ, ꯏꯕꯥꯅꯤ ꯂꯥꯏꯅꯤꯡ ꯑꯃꯠꯇꯗ ꯍꯤꯡꯃꯤꯟꯅꯁꯤꯀꯣ꯫ ꯑꯗꯨ ꯐꯔꯦꯁꯦ, ꯊꯦꯡꯁꯨ ꯊꯦꯡꯈ꯭ꯔꯦ꯫ ꯑꯩꯅ ꯄꯤꯈꯤꯕ ꯍꯩꯔꯣꯟꯗꯣ ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅꯃꯛ ꯅꯨꯡꯁꯤꯕ ꯑꯣꯏꯔꯗꯤ ꯑꯗꯨꯃꯛ ꯑꯩꯅꯤ ꯈꯟꯗꯨꯅ ꯊꯝꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏ ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯅꯤꯡꯉꯝꯗꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯅ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯩꯆꯥꯛ ꯑꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ꯫ ꯊꯥꯖꯍꯣꯏꯁꯨ ꯆꯥꯎꯊꯣꯏꯅ ꯆꯠꯈ꯭ꯔꯕ ꯀꯥꯟꯗꯨꯗ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥ ꯃꯄꯤꯅ ꯊꯨꯝꯍꯠꯂꯕ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯃꯈꯩ ꯃꯈꯨꯠꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏꯔꯤꯕ ꯍꯩꯔꯣꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯊꯧꯒꯤ ꯏꯃꯨꯡꯅ ꯀꯥꯆꯤ ꯈꯨꯜꯗ ꯃꯌꯨꯝ ꯍꯣꯡꯈ꯭ꯔꯕ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯗꯨꯅ ꯅꯩꯅꯔꯤ꯫ ꯀꯥꯆꯤ ꯈꯨꯜ ꯑꯗꯨꯗ ꯃꯤꯅꯧ ꯑꯣꯏꯕꯅ ꯄꯥꯊꯧ ꯀꯅꯥꯝꯇꯒꯁꯨ ꯀꯧꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯗ ꯄꯥꯊꯧꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯕꯣꯍꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯔꯝꯃꯤ꯫ ꯄꯥꯊꯧ ꯑꯁꯨꯝꯅ ꯀꯣꯟꯊꯣꯡ ꯑꯗꯨ ꯁꯦꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯏꯕꯣꯍꯜꯅ "ꯑꯦ, ꯏꯇꯥꯎ ꯄꯥꯊꯧ ꯅꯠꯇ꯭ꯔꯅꯦ?" ꯄꯥꯊꯧ ꯍꯥꯏꯐꯦꯠꯇꯤ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕ ꯃꯤ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯉꯤ, ꯃꯁꯛ ꯑꯗꯨ ꯁꯨꯝ ꯂꯥꯛꯁꯤꯟꯗꯨꯅ꯫ "ꯑꯦ, ꯅꯪꯕꯨ ꯏꯕꯣꯍꯜ ꯅꯠꯇ꯭ꯔꯅꯦ?" "ꯃꯥꯅꯤꯅꯦ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯁꯤꯗ ꯑꯃꯨꯛ ꯂꯩꯔꯗꯣꯏꯔꯣ?" "ꯑꯧ ꯏꯇꯥꯎ, ꯂꯩꯔꯗꯣꯏꯅꯤ꯫ ꯑꯉꯥꯡꯗꯤ ꯀꯌꯥꯅꯣ ꯅꯪꯒꯤꯗꯤ?" "ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯅꯤ ꯑꯩꯒꯤꯗꯤ, ꯂꯩꯁꯥꯕꯤ ꯐꯥꯔꯦꯗ." "ꯑꯦ, ꯑꯗꯨꯗꯤ ꯐꯅꯗꯨꯝ ꯐꯔꯦꯅꯦ, ꯏꯃꯧꯗꯨꯝ ꯑꯣꯏꯊꯣꯛꯑꯁꯤꯔ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ." "ꯑꯗꯨꯅꯕꯨ ꯐꯔꯕꯖꯥꯠꯅꯤ." ꯉꯁꯥꯏꯈꯩ ꯑꯍꯜ ꯑꯅꯤꯗꯨꯅ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯄꯨꯔꯅꯤꯃꯥ ꯃꯥꯁꯨ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯊꯧ ꯑꯃꯗꯤ ꯏꯕꯣꯍꯜꯁꯨ ꯈꯪꯅ ꯆꯥꯟꯅꯔꯝꯕ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯁꯤꯟꯗꯨꯅ ꯏꯕꯣꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯆꯤꯡꯂꯦꯟꯗ ꯄꯥꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯕꯨ ꯊꯥꯖꯅꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯇꯥꯟꯅꯕ ꯂꯣꯏꯈ꯭ꯔꯦ꯫ ꯄꯨꯔꯅꯤꯃꯥ ꯄꯦꯟꯗ꯭ꯔꯕꯁꯨ ꯃꯄꯥꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯄ ꯄꯥꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯕꯅ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯆꯤꯡꯂꯦꯟꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯣꯏꯔꯦ꯫ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯄꯨꯟꯅ ꯌꯥꯎꯅ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯥꯡꯒꯣꯜ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯝꯃꯤ꯫ ꯄꯨꯔꯅꯤꯃꯥꯅ "ꯁꯤꯁꯦ ꯀꯔꯤꯒꯨꯝꯕ ꯇꯥ ꯆꯥꯎꯊꯣꯏ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯟꯖꯒꯗꯕꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯐꯪꯗ꯭ꯔꯦ." ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯔ ꯈꯔ ꯈꯨꯏꯖꯤꯜꯂꯕ ꯍꯩꯔꯣꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯀꯞꯈ꯭ꯔꯦ꯫ ꯁꯈꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ "ꯏꯕꯦꯝꯃ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯕꯅꯤ. ꯑꯗꯨꯅꯅꯦ, ꯋꯥꯈꯜ ꯃꯐꯥꯡ ꯈꯟꯕ ꯌꯥꯗ꯭ꯔꯦꯀꯣ." "ꯏꯃꯥ, ꯅꯆꯥ ꯑꯩꯒꯤꯗꯃꯛ ꯏꯃꯥ ꯄꯥꯕꯅ ꯄꯤꯕꯤꯔꯤꯕ ꯈꯨꯗꯣꯜ ꯈꯔ ꯑꯁꯤꯅ ꯅꯆꯥ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯦ꯫ ꯑꯗꯨꯕꯨ ꯃꯃꯜ ꯇꯥꯡꯅ ꯇꯝꯅ ꯄꯤꯔꯛꯂꯤꯕ ꯃꯁꯤꯒꯤ ꯍꯩꯔꯣꯜꯁꯤꯃꯗꯤ ꯅꯆꯥ ꯑꯩꯅ ꯑꯩꯒꯤ ꯏꯕꯨꯡꯅ ꯄꯤꯕꯤꯕ ꯑꯋꯣꯡ ꯑꯋꯣꯟꯅꯤ ꯈꯟꯗꯨꯅ ꯄꯨꯈ꯭ꯔꯒꯦꯀꯣ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯄꯦꯟꯗꯅ ꯀꯞꯊꯣꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯍꯥꯛ ꯑꯗꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯤꯜꯂꯨꯔꯦ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯆꯍꯤꯗꯒꯤ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯏꯄꯨꯔꯣꯏꯕ ꯃꯥꯒꯤ ꯃꯀꯥꯗ ꯍꯤꯡꯕꯅ ꯍꯦꯟꯅ ꯆꯍꯤ ꯁꯥꯡꯉꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯋꯥꯔꯤꯁꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯈꯨꯏꯖꯤꯜꯂꯕ ꯃꯃꯥꯏ ꯑꯗꯨꯗꯒꯤ ꯃꯄꯤ ꯏꯔꯥ ꯇꯞꯅ ꯆꯦꯜꯂꯛꯏ꯫ ꯃꯈꯨꯠ ꯑꯗꯨꯗ ꯆꯦꯆꯦꯠ ꯄꯥꯏꯁꯤꯜꯂꯤꯕ ꯍꯩꯔꯣꯜ ꯑꯗꯨꯗ ꯌꯦꯡꯖꯗꯨꯅ ꯉꯁꯥꯏ ꯃꯈꯩ ꯋꯥꯔꯤ ꯇꯥꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯄꯥꯈꯪꯁꯤꯡ ꯑꯗꯨꯁꯨ ꯃꯍꯩ ꯃꯍꯩ ꯂꯣꯏꯅ ꯀꯞꯅꯔꯝꯃꯤ꯫ ꯊꯕꯥꯅ "ꯑꯕꯣꯛꯀꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ. ꯅꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯂꯝꯕ ꯑꯣꯏꯔꯕꯁꯨ ꯑꯩ ꯈꯥꯡꯕ ꯀꯩꯁꯨ ꯉꯝꯃꯣꯏ. ꯑꯗꯨꯕꯨ ꯑꯕꯣꯛꯇꯤ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯕꯅ ꯄꯨꯝꯅꯃꯛ ꯈꯥꯡꯕ ꯉꯝꯂꯛꯏ. ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒꯤ ꯑꯁꯦꯡꯕ ꯑꯥꯔꯊ ꯉꯁꯤꯗꯤ ꯈꯪꯂꯦ. ꯉꯥꯏꯍꯥꯛꯀꯤ ꯑꯔꯪ ꯑꯔꯥ ꯀꯌꯥꯗ ꯉꯥꯎꯕ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ. ꯑꯕꯣꯛꯀꯤ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯂꯤ. ꯑꯗꯨꯒ ꯑꯃꯅ ꯄꯨꯟꯁꯤꯗ
ꯏꯍꯥꯟ ꯍꯥꯟꯅ ꯅꯨꯡꯁꯤꯖꯕ ꯃꯤ ꯑꯃꯠꯇ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯗꯦ ꯍꯥꯏꯕꯁꯦ ꯑꯕꯣꯛꯀꯤ ꯋꯥꯔꯤꯁꯤꯅꯁꯨ ꯑꯩꯈꯣꯏꯁꯨ ꯈꯪꯖꯔꯦ ꯑꯕꯣꯛ. ꯏꯁꯨꯁꯥ, ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯄꯟꯊꯨꯡ ꯌꯧꯗꯦ ꯍꯥꯏꯕ ꯅꯠꯇꯦꯗ. ꯂꯥꯏꯅꯤꯡ ꯍꯥꯏꯕꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯥꯏꯕꯅꯣ. ꯑꯕꯣꯛ ꯍꯣꯏꯒꯤ ꯃꯇꯝꯗ ꯑꯗꯨ ꯐꯥꯎꯕ ꯂꯩꯔꯛꯏ ꯍꯥꯏꯕꯗꯣ ꯑꯕꯣꯛꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯈꯔ ꯈꯔ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯅꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ, ꯂꯥꯏꯅꯤꯡꯒꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯕꯅꯤꯗ. ꯍꯣꯏ ꯑꯕꯣꯛ, ꯅꯁꯨ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯖꯔꯦ. ꯑꯕꯣꯛꯀꯤ ꯊꯃꯣꯏꯗꯤ ꯑꯇꯥꯡꯕꯅꯤ. ꯃꯔꯝ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯄꯨ ꯆꯥꯎꯊꯣꯏꯅ ꯄꯤꯔꯝꯕ ꯍꯩꯔꯣꯜꯁꯤꯡ ꯑꯗꯣ ꯃꯥꯡꯗꯅ ꯊꯝꯂꯤꯕꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯊꯝꯖꯅꯤꯡꯉꯥꯏ ꯑꯣꯏ. ꯐꯔꯦ ꯐꯔꯦ, ꯅꯈꯣꯏꯁꯨ ꯍꯟꯕ ꯃꯝꯁꯤꯜꯂꯛꯂꯦ. ꯑꯕꯣꯛꯁꯨ ꯆꯪꯈ꯭ꯔꯒꯦꯀꯣ. ꯑꯁꯨꯝꯅ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯆꯥꯎꯊꯣꯏꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯁꯨꯔꯣꯟ ꯑꯃꯗꯒꯤ ꯁꯨꯔꯣꯟ ꯑꯃ ꯐꯥꯎꯕ ꯈꯪꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯀꯜꯂꯛꯅꯗꯨꯅ ꯂꯩꯍꯧꯔꯤ. ꯋꯥꯔꯤꯒꯤ ꯑꯏꯕꯤ ꯏꯁꯥꯃꯛꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕ ꯏꯖꯕꯅꯤ. ꯃꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯍꯥꯏꯕꯁꯤ ꯊꯝꯖꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ.